ꯊꯥꯁꯅ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯄꯤ ꯏꯔꯥꯊꯥꯡꯅ ꯅꯣꯡꯂꯦꯟꯕꯨ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯔꯛꯂꯤꯕ ꯕꯥꯔꯇꯤꯟꯗꯣ ꯊꯝꯂꯒ ꯅꯣꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯤꯑꯣꯏꯕꯅꯦ, ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯃꯤꯑꯣꯏꯕ ꯂꯩꯕ ꯅꯠꯇꯦ꯫ ꯃꯔꯨꯗꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯈꯪꯂꯛꯄ ꯑꯗꯨꯕꯨꯅꯤ꯫ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯅꯕ ꯑꯣꯏꯅ ꯍꯣꯠꯅꯁꯤ꯫ ꯃꯃꯥꯡꯗ ꯇꯧꯔꯨꯕ ꯑꯁꯣꯏꯕꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯃ ꯂꯧꯔꯛꯄꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯍꯟꯁꯤ꯫ ꯉꯁꯤ ꯗꯥ ꯅꯣꯡꯂꯦꯟꯅ ꯁꯣꯏꯈ꯭ꯔꯦ ꯈꯪꯂꯛꯇꯨꯅ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯦ ꯑꯐꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ꯫ ꯗꯥ ꯅꯣꯡꯂꯦꯟꯅ ꯐꯅ ꯂꯨꯔꯕ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯕꯁꯨ ꯑꯩꯅ ꯗꯥ ꯅꯣꯡꯂꯦꯟꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯀꯅꯤ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯑꯔꯩꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯗꯥ ꯅꯣꯡꯂꯦꯟꯕꯨꯗꯤ ꯑꯩꯅ ꯀꯜꯂꯝꯒꯅꯤ"꯫ ꯅꯣꯡꯂꯦꯟ ꯊꯥꯁꯅꯥꯕꯨ ꯆꯣꯛꯊꯔꯕ ꯃꯃꯤꯠ ꯑꯅꯤꯅ ꯌꯦꯡꯂꯛꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯁꯅꯥꯗ ꯍꯪꯂꯛꯏ ꯋꯥꯍꯪ ꯑꯃꯈꯛ, "ꯊꯥꯁꯅꯥ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ?" ꯊꯥꯁꯅꯥ ꯃꯤꯍꯨꯜ ꯈꯪꯆꯣꯡ ꯍꯦꯛ ꯆꯣꯡꯂꯛꯏ꯫ ꯊꯥꯁꯅꯥ ꯃꯤꯍꯨꯜ ꯈꯪꯆꯣꯡ ꯍꯦꯛ ꯆꯣꯡꯂꯛꯏ꯫ ꯃꯆꯤꯟꯕꯥꯜ ꯎꯝꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯂꯦꯟꯕꯨ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏꯗꯣ ꯂꯩꯃꯥꯏꯗ ꯌꯦꯡꯈꯤꯕꯗꯒꯤ ꯍꯥꯏꯒꯠꯂꯛꯇ꯭ꯔꯦ꯫ "ꯆꯨꯝꯃꯤ, ꯊꯥꯁꯅꯥꯅ ꯅꯣꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯀꯨꯏꯔꯦ ꯄꯨꯡꯈꯛ ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯃꯥꯅ ꯅꯣꯡꯂꯦꯟꯕꯨ ꯈꯟꯖꯔꯛꯄ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯅꯗꯤ ꯅꯣꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯂꯦꯟꯅ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯍꯟꯅ ꯌꯦꯡꯕꯤꯗꯦ꯫ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯅꯕꯗꯒꯤ ꯍꯦꯟꯅꯁꯨ ꯊꯦꯡꯅꯗꯦ꯫ ꯅꯣꯡꯂꯦꯟꯅ ꯂꯤꯛꯂꯥꯏꯕꯨ ꯅꯨꯡꯁꯤꯖꯩ ꯈꯪꯕꯅ ꯊꯥꯁꯅꯥꯅꯁꯨ ꯂꯥꯞꯊꯣꯛꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯅ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯦ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯅꯣꯡꯂꯦꯟꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯍꯣꯡꯕ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯅꯣꯡꯂꯦꯟꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯁꯦꯟꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯀꯤ ꯃꯆꯤꯜꯃꯛꯇꯗꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯑꯁꯤ ꯇꯥꯔꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯇꯥꯔꯦ꯫ ꯊꯥꯁꯅꯥ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯁꯤꯒꯦ ꯈꯜꯂꯤꯉꯩꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯪꯂꯛꯏ ꯅꯣꯡꯂꯦꯟꯅ, "ꯊꯥꯁꯅꯥ, ꯍꯥꯏꯌꯣ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ?" ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯁꯅꯥꯁꯨ ꯅꯣꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯨꯡꯁꯤ, ꯑꯩ ꯗꯥ ꯅꯣꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯌꯦ"꯫ ꯊꯥꯁꯅꯥ ꯑꯃꯗꯤ ꯅꯣꯡꯂꯦꯟ ꯃꯤꯠꯆꯥꯟꯅꯔꯛꯏ꯫ ꯊꯥꯁꯅꯥꯒꯤ ꯃꯃꯤꯠ ꯑꯣꯏꯔꯣꯝ ꯊꯪꯕꯗꯒꯤ ꯄꯤ ꯗ꯭ꯔꯣꯞ ꯑꯃꯁꯨ ꯇꯥꯔꯛꯄꯗꯨ ꯅꯣꯡꯂꯦꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯉꯁꯤ ꯊꯥꯁꯅꯥꯒꯤ ꯊꯃꯣꯏꯁꯤ ꯏꯔꯥꯡ ꯂꯥꯡꯏ, ꯃꯕꯨꯛꯅꯤꯡꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯇꯨꯅ ꯂꯥꯛꯂꯕ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯣꯡꯂꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ, ꯐꯣꯡꯗꯣꯛꯆꯕ ꯑꯗꯨꯗꯅꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯋꯥ, ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯁꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯣꯡꯂꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯉꯝꯂꯔꯣꯏ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯅꯤ ꯆꯥꯅꯤ ꯈꯪꯂꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯑꯗꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯅꯤꯗꯨ ꯀꯨꯏꯅ ꯃꯤꯠꯆꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯥꯁꯅꯥ ꯋꯥꯈꯜ ꯂꯥꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯏꯀꯥꯏꯔꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯅꯣꯡꯂꯦꯟꯁꯨ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯐꯝꯗꯨꯅ ꯊꯥꯁꯅꯥꯅ ꯆꯦꯟꯈ꯭ꯔꯤꯕꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯅꯤꯜ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯀꯥ ꯑꯗꯨꯗ ꯐꯥꯏꯜ ꯑꯃ ꯌꯦꯡꯂꯝꯕꯗꯒꯤ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯅ ꯐꯝꯂꯤꯉꯩ ꯆꯤꯌꯔ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯉꯥꯊꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯉꯍꯥꯟ ꯅꯣꯡꯃꯇꯣꯝꯕꯤꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯆꯦ ꯃꯊꯨꯞ ꯑꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, "ꯑꯩꯕꯨ ꯑꯗꯨꯏ ꯆꯦꯗꯨꯕꯨ..." ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯃꯆꯤꯟꯗ ꯑꯃꯨꯛꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ, ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯅ, "ꯀꯥꯏꯗ ꯊꯝꯈ꯭ꯔꯖꯥꯠꯅꯣꯅꯦ ꯑꯩꯕꯣ..." ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯥꯏꯜ ꯂꯩꯔꯤꯕ ꯑꯗꯨꯗ ꯀꯣꯌꯣꯠ ꯑꯣꯠꯄ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫
ꯇꯦꯕꯜ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛꯁꯨ ꯃꯈꯥꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ, ꯅꯤꯡꯁꯤꯡꯂꯤꯒꯨꯝꯅ꯫ ꯑꯩꯕꯨ ꯉꯍꯥꯟ ꯂꯧꯔꯛꯑꯒ ꯄꯣꯀꯦꯠꯇ ꯍꯥꯞꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯂꯧꯊꯣꯛꯈꯤꯕ꯭ꯔꯥꯅꯦ? ꯑꯥꯗꯒꯤ ꯍꯜꯂꯛꯑꯒ ꯑꯩ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯤ, ꯑꯗꯨꯒ ꯐꯤ ꯍꯣꯡꯂꯒ ꯕꯥꯁꯀꯦꯠ ꯂꯩꯔꯤꯗꯨꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ ꯐꯤ ꯑꯃꯣꯠꯄ ꯍꯥꯞꯄ ꯕꯥꯁꯀꯦꯠ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯤꯁꯤꯡ ꯑꯗꯨ ꯁꯨꯍꯧꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯉꯍꯥꯟ ꯆꯥꯎꯔꯦꯟꯕꯨ ꯂꯧꯔꯨꯔꯕ ꯃꯇꯨꯡꯗ ꯐꯥꯔꯝ ꯍꯥꯎꯁꯇ ꯊꯝꯂꯝꯕꯗꯣ, ꯀꯥꯁꯤꯡ ꯑꯗꯨ ꯃꯤ ꯂꯩꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯔꯥꯡ ꯊꯨꯔꯝꯕ ꯑꯇꯩ ꯑꯇꯩ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯗ ꯃꯥꯅ ꯁꯦꯠꯂꯤꯕ ꯃꯐꯤꯗꯣ ꯃꯣꯠꯇꯨꯅ ꯍꯜꯂꯛꯄꯒ ꯐꯤ ꯑꯃꯣꯠꯄ ꯊꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯊꯝꯕ ꯕꯥꯁꯀꯦꯠ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯉꯁꯤ ꯃꯃꯥꯅ ꯃꯈꯥꯗ ꯄꯨꯊꯗꯨꯅ ꯁꯨꯍꯧꯕꯅꯤ꯫ ꯑꯣ, ꯁꯨꯔꯝꯃꯅꯤꯅꯦ ꯍꯥꯏꯔꯗꯨꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯅꯁꯨ ꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯔꯨꯞꯀꯤ ꯃꯆꯜ ꯑꯣꯏꯔꯝꯕꯅ ꯇꯨꯃꯤꯟꯅ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯂꯩꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯗꯕꯅꯤ꯫ ꯉꯍꯥꯟꯒꯤ ꯇꯣꯝꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯁꯤꯕꯅꯁꯨ ꯉꯥꯎꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛꯅ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯗ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯌꯦꯡꯒꯦ ꯈꯟꯖꯔꯝꯕꯗꯨ ꯂꯝꯉꯥꯟꯕ ꯌꯥꯎꯕꯗꯨꯗ ꯍꯣꯔꯦꯟ ꯀꯣꯟꯅ ꯌꯦꯡꯂꯒꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯌꯦꯡꯒꯦ ꯈꯟꯖꯔꯝꯕꯗꯨ ꯂꯝꯉꯥꯟꯕ ꯌꯥꯎꯕꯗꯨꯗ ꯍꯣꯔꯦꯟ ꯀꯣꯟꯅ ꯌꯦꯡꯂꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯃꯔꯥꯡ ꯂꯥꯛꯁꯤꯟꯕꯗꯨꯗꯒꯤ ꯅꯤꯡꯁꯤꯡꯈꯤꯗꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯋꯥꯃꯟꯈꯤꯕꯅ ꯀꯥꯎꯊꯣꯛꯂꯨꯕꯅꯤ꯫ ꯑꯣꯐꯤꯁ ꯑꯋꯥꯔ ꯃꯤꯅꯤꯠ 20 ꯃꯨꯛꯇꯤ ꯋꯥꯠꯂꯤ ꯂꯣꯏꯒꯗꯕ, ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯁꯨꯕꯗ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯅꯤ ꯈꯪꯅ ꯈꯪꯅ ꯂꯩꯐꯝ ꯈꯪꯗ ꯍꯦꯛꯇ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯐꯤ ꯁꯨꯗꯨꯅ ꯐꯧꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯁꯦꯠꯈꯤꯕ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯨꯗ ꯍꯥꯟꯅ ꯃꯥꯗꯨꯅ ꯌꯦꯡꯉꯤ, ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯄ꯭ꯔꯨꯞ ꯄ꯭ꯔꯨꯞ ꯂꯥꯛꯇꯨꯅ ꯃꯃꯥꯗ ꯍꯪꯉꯤ꯫ ꯊꯥꯅꯤꯜꯅ, ꯏꯃꯥꯎ꯫ ꯕꯤꯃꯣꯂꯥꯅ, ꯀꯩꯗꯧꯔꯒꯦ? ꯂꯥꯛꯄꯒ ꯍꯨꯏ ꯑꯉꯥꯎꯕꯗꯧꯅ ꯄꯪꯈꯣꯡꯗ ꯈꯣꯡꯉꯤꯁꯤꯕꯣ? ꯑꯁ, ꯏꯃꯥꯁꯤꯗꯤ ꯑꯩꯒꯤ ꯐꯤ ꯁꯨꯕꯗ ꯄꯣꯠ ꯑꯃꯒ ꯊꯦꯡꯅꯕ꯭ꯔꯥ? ꯑꯩꯒꯤ ꯐꯤ ꯁꯨꯕꯗ ꯄꯣꯠ ꯑꯃꯒ ꯊꯦꯡꯅꯕ꯭ꯔꯥ? ꯕꯤꯃꯣꯂꯥ ꯉꯛꯅ, ꯀꯔꯤ ꯄꯣꯠ? ꯈꯣꯡꯒ꯭ꯔꯥꯎꯗꯨꯗ ꯅꯪꯕꯨ ꯀꯔꯤ ꯄꯣꯠ, ꯀꯔꯝꯕ ꯄꯣꯠ ꯑꯃꯨꯛ ꯀꯥꯎꯍꯧꯔꯒꯦ? ꯃꯃꯥꯒꯤ ꯋꯥꯇꯥꯗꯨꯗ ꯊꯥꯅꯤꯜ ꯑꯍꯝ ꯑꯍꯥ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯄꯦꯜꯂꯕꯅꯤꯍꯦ! ꯑꯗꯨꯕꯨ ꯀꯔꯤ ꯄꯣꯠꯅꯣ ꯍꯪꯕꯅꯤꯅꯦ, ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯆꯦ ꯑꯃꯒ ꯌꯥꯎꯔꯝꯕ꯭ꯔꯣꯕ? ꯑꯣ, ꯆꯦꯗꯨꯔꯣ? ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯥꯗ ꯊꯝꯂꯝꯕꯅꯤ ꯏꯃꯥꯅ꯫ ꯑꯗꯨꯕꯨ ꯀꯔꯤ ꯆꯦꯅꯣꯅꯦ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯇꯠꯇꯨꯃꯒꯤ ꯑꯃꯥꯡꯕ ꯆꯦꯠꯇꯦꯗ ꯈꯥꯛꯄ ꯃꯈꯩ ꯆꯦꯜꯂꯛꯂꯤꯕꯕꯣ? ꯅꯃꯧꯔꯥ ꯃꯤꯃꯧꯔꯥ ꯈꯪꯗꯕ ꯑꯃꯒꯤ ꯑꯍꯥꯟꯕ ꯈꯨꯗꯣꯜꯅꯤ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯨꯞ ꯄ꯭ꯔꯨꯞ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯏ꯫ ꯃꯥꯒꯤ ꯀꯥꯒꯤ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯏꯔꯦꯟꯖꯅ ꯊꯝꯂꯝꯃꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯨꯞꯂꯤꯕ ꯆꯦ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗ ꯇꯥꯇꯣꯟ, ꯏꯆꯦꯜꯁꯤꯅ ꯍꯥꯏꯖꯕ ꯉꯝꯗꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯉꯁꯤꯗꯤ ꯇꯁꯦꯡꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯆꯦꯃꯥꯏ ꯑꯁꯤꯗ ꯀꯂꯣꯝꯒꯤ ꯃꯨꯛ ꯑꯁꯤꯒꯤ ꯃꯃꯤ ꯇꯥꯍꯟꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩꯁꯦ ꯇꯝꯖꯗꯨꯅ ꯃꯥꯒꯤ ꯃꯄꯥꯜꯅ ꯇꯥꯇꯣꯟꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯈꯟꯅ ꯆꯤꯊꯤ ꯑꯁꯦ ꯏꯖꯔꯛꯄꯅꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯥꯇꯣꯟꯅ ꯑꯩꯕꯨ ꯅꯆꯜꯒꯨꯝꯅ ꯈꯜꯂꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯖꯩ, ꯑꯗꯨꯕꯨ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯕꯨꯡꯃꯛꯀ ꯇꯤꯟꯅꯩ ꯈꯪꯅ ꯈꯪꯅ ꯇꯥꯇꯣꯟꯕꯨ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯥ ꯈꯪꯗ ꯍꯥꯞꯆꯤꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯇꯨꯃꯤꯟ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯦꯁꯨ ꯉꯝꯂꯛꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯏꯆꯦꯜꯕꯦꯅ ꯍꯥꯏꯔꯝꯂꯒꯦ, I love you. I really love you. ꯄꯨꯟꯁꯤꯗ ꯇꯥꯇꯣꯟꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯨ ꯑꯃꯗꯤ ꯑꯔꯣꯏꯕ ꯅꯨꯡꯁꯤꯕꯁꯨ ꯑꯣꯏꯒꯅꯤ꯫
ꯑꯔꯣꯏꯕꯗ ꯇꯥꯇꯣꯟꯒꯤ ꯑꯁꯦꯡꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯅꯆꯜꯅ ꯉꯥꯏꯖꯔꯤ꯫ ꯆꯤꯊꯤ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯊꯥꯅꯤꯜꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯇꯁꯦꯡꯅ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯆꯤꯊꯤꯁꯤ ꯍꯦꯛ ꯄꯥꯔꯨꯕꯗ ꯊꯃꯣꯏ ꯃꯅꯨꯡꯗ ꯊꯥꯕꯜ ꯆꯣꯡꯈꯠꯂꯛꯏ꯫ ꯃꯇꯤꯜꯗ ꯇꯞꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯣꯜꯂꯤ꯫ ꯂꯨꯁꯤꯁꯨ ꯍꯥꯏ, ꯅꯆꯜꯅꯤꯁꯨ ꯍꯥꯏ, ꯑꯉꯥꯎꯕꯤꯁꯦ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯉꯁꯤꯗꯤ ꯂꯝꯉꯥꯟꯕ ꯑꯃꯗꯤ ꯂꯤꯛꯂꯥꯏ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯨꯟꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯌꯧꯔꯛꯄꯗ ꯒꯥꯔꯤ ꯑꯗꯨ ꯃꯁꯥꯅ ꯂꯦꯞꯈ꯭ꯔꯤ꯫